अहानबदा मरोइबा पाव इंडिगो की क्राइसिस ना न्यू दिल्ली की ट्रेड अमदी टूरिज्म सेक्टर दा लुपा करोड़ लिस्टिंग अमा हेना मांगहले हाइरे मोरोक्को की फेस्ट सिटी दा थंगनना लैबा बिल्डिंग अने निंखाइबदा मियोय 18 सिक्रे आदा चही 13 की मखादा लैबा आंगांग सिंगना सोशल मीडिया सिजनबा थिंख्रे नौना थोरखिबा नमदी कंबोडिया की लांदा लानमी 18 सिक्रे मियोय लाख 5 हेनबना लांजेनख्रे ममी टीवी ने संदोकचबा नेशनल अबदे इंटरनेशनल न्यूज मीडियम ताबिरम लिबापुम नमोपो भारती वांगखेम खुरमजरे हौजिक पाउ संदोकना पिजरे खरनी की ममांगदा इंडिगो एयरलाइंस की ऑपरेशनल कोलैप्स ओइबदगे मसिंग यामलबा फ्लाइट कया डिले अदुना पीखिबा चैथेंग अदुना मरम ओइदुना न्यू दिल्ली की ट्रेड अमदी टूरिज्म सेक्टर दा पुन लुपा करोड़ लिस्टिंग अमरम हेना मांगहले चैम्बर ऑफ ट्रेड एंड इंडस्ट्री न थोकबा चेरोल अमना फोंगदरले न्यू दिल्ली दा लैरिबा मार्केट के अपुनबा अम्ब्रेला बॉडी अमा ओइरिबा चैम्बर ऑफ ट्रेड एंड इंडस्ट्री न थादोरकबा चेरोल अमगी मतुंग इना इंडिगो की क्राइसिस न मरम ओइदुना हौखिबा नुमित 30 असिदा न्यू दिल्ली की ट्रेड अमदी टूरिज्म का मरी लेनबा सेक्टर सिंगदा चाद कुन गमंगा हंथहले हाइना क्लेम तौरे कुमजा लिसिंग अनि कुनगो हुमदोय मे अहुमदगी हौरखिबा इरांग असिना मरम ओइरगा ngasi फाउबा तोंगान तोंगान बा रिलीफ कैंप सिंगदा चंगजाफम लौदुना लैरिबा सिंगिदमक चाननबा स्टेट लेंगाक न पिरकपा रिपोर्ट की मतुंग इना चेंग मेट्रिक टन लिसिंग कुनगा तरुक चमापन ग निफु तरुक सुपना कुन यंथोक्रे हाइना मिनिस्ट्री ऑफ कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन निम्युवेन जयंतिवाई बंबानियाना फोंदोक्रे वाफम से हौजिक चथरिबा पार्लियामेंट निंगथम मिफमदा एमपी बिमोल अकोइजमना आईडीपी सिंगिदमक चाननबा चेंग हवाई अमदे मथौ ताबा कमोडिटी सिंग मतिक चाना चांग नाइना फंगलिब्रा हाइना हाउसदा हंखिबा वाहंगी पाउकुम पीरदुना मिनिस्ट्री ऑफ कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के मिनिस्टरना हाउसदा थमखिबने एमपी बिमोल अकोइजमना हंगलखिबा अनस्टार क्वेश्चन अदुगी पाउखुम ओइना मिनिस्टर ना पाउखुम पीरदुना हाई मणिपुर की लॉ एंड ऑर्डर असिना मरम ओइरगा इंडिया लेंगांगना हौखिबा चही लिस्टिंग अनि कुनगुहुमदोय मे कुंथ्रादा चही अदुगे जून थादगी अगस्त फाउबगे सिजननबा पुन्न चेंग मेट्रिक टन लिस्टिंग कुंथ्रा अमदे हौखिबा चही लिस्टिंग अनि कुनगमरिगे सेप्टेम्बर 18 दा नन नमसागी बेनिफिशियरी सिंगिदमक पुन्न चेंग मेट्रिक टन लिस्टिंग अमा मरिफु मंगा सुपना कुंथ्रा तरुकता था अहुम सिजननबगिदमक स्टेट लेंगांगना एलोकेशन तौखे लोइनना टारगेटेड पब्लिक डिस्ट्रीब्यूशन सिस्टम असी सेंटर अमदे स्टेट लेंगांगना पुन्ना रेस्पॉन्सिबिलिटी लौदना ऑपरेशन तौए नमसा एक की मखादा तोंगान तोंगान बा स्टेट अमदे यूनियन टेरिटरी सिंगदा पीरिबा चेंग हवाई सिंग ट्रांसपोर्ट अमदे यंथोपगी थौदांग असिदे स्टेट लेंगा के रेस्पॉन्सिबिलिटी ने मणिपुर लेंगाकना पिरकपा रिपोर्ट की मतुंग इना हौजिक फाउबगी ओइना मरी लेनबा डिप्यूटी कमिश्नर सिंगे खुथांगदा रिलीफ कैंप सिंगदा लैरिबा आईडीपी सिंगदा चेंग पुन्ना मेट्रिक टन लिसिंग कुनगा तरुक चमापन निफु तरुक सुपना कुन यंथोक्रे हाइना फोंदोखे
Morocco gi ariba city ama oiriba fest city da thangnana leiba building ane ningkhairakpadage miyoi 18 sikre tara taruk lomna asok apan nangkre haire thaudoga sigi matangda local authority na thamlakpa warol amada fest city da thangnana leiba mathol mari wangba building ane adu khanghaudana haukiba ahingda ningkhairakibane Family Nipan Leiba building adu ningkhairakle haibagi pau hek fangbaga local security amadi civil protection unit singna Kudakta mafam aduda changsinduna mi kanbagi thabak chathaki haire hairiba city ase Nipan suba century ki matamda leibak adugi hanigi konung oirambada natana missing yamdaba ahum suba city amasu oiribane state news SNRT gi website ta thagalakpa report amada collapse ta khraba building ani adu matam kayagi mamangdege crack chatuna leirakibani haire Laingakna matam chana thabak paikhattabana laibak thiba thodok ado thokibane loinana si khraba mioi sing aduda laingakna matik chaba compensation pigani haina phongdokhi Australia da laingakna chahi tara taruki makhada leiba angang singna social media sizinaba thingduna malemgi khwaidigi akanba online safety rule kaya hodokre haire agency gi report amagi matung ina leibak asigi prime minister Anthony Albanese na chahi tara taruki makhada leiba angang sing social media sizinaba thingle haina lauthokiba asina social media na angang sing da pirakpa amangba kaya hantahanba ngamlagane malem gi ahanba oina social media thingbagi khongthang paikhatliba ase naha oiriba kaya bu ngakthoknanabagi pandamdani haina prime minister Anthony Albanese ta phongdoke mahakna makha taraduna social media da angang singda fattaba hainabi kaya ama piriba ase ka henmankhre social media na angang sing education da mai onsin ba ngamhandre social media thingbagi anoba chatna kanglon sing asina chahi tara taruki makhada leiba angang singdage user account sing lokthokpa amadi social media sizinaramba angang singda achoba fine sing thihanbage chatna kanglon sing yaure Sudan gi military aircraft ama Eastern Sudan da crash tawbada maduda tonglakpa miyoi khudingmak sikre haire laibak thiba thodog aduda plan aduda tonglakpa miyoi pumnamak laikhidre haina Sudan military official gi maikaidagi phongdorakle military gi warol amada laibak adugi military aircraft cargo plane ama technical failure na maram oiduna crash tawki haiba se achumbane aircraft adu Port Sudan da leiba Osman Dipna Air base ta tananaba honabada laibak thiba thodok ado nangkhibani haire adumoinamak plane kaibagi laibak thiba thodok aduda punna miyoi kaya sikhrabagi haiba adude mayek sengna phongdokhide panbayabadi lana maram oiduna hauzik aduki matek fibam chadana leiriba Sudan hairiba laibak ase plane kaibagi thodok yamna toina thokpa amade aviation ga mari leinaba safety protocol sing matik chadabagi record kaya su leiribane Paugi marag thatna atenba break amatang longminase Chicken sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it. Chicken sausages from Total. Ibe makigano. Azab thammo. Sige yumse next time tina checksin na laksila thamro banine. Tadarang se juha habaga amta kitabo. Asumna mayam na machalbo ngapshan dugum masigi yumasibu asoya ngan kokadabagi next time tina ngapseli. Next TMT is all happening in Morocco na basem bani. Zaman technology siya na bana concrete katok na tinaba matamda kapang amuk na angle adli. TMT strength is in the quick. Break matung da taramna okchari makhataba pausing pijare numit humni suraklaba Thailand amadi Cambodia gi lan asida hauzik fawbada lan made miyoi lak manga henbana mayum thadoktuna lanjena khre haire
एजेंसी की पाउना हाई थाईलैंड अमदी कंबोडिया लेबाक अनि की मरक्ता लेप लेतना सोकनरिबा लान असे हौजिक मालेम की लेबाक अमतना लान President Donald Trump na ceasefire tawhankhibane adubu tha ani gi matungda amuk hana ceasefire gi agreement thugaiduna leibak ani gi marakta nauhongnana amuk hana soknarakhibane panbaya badi Thailand amadi Cambodia leibak ani gi marakta lan soknaduna lakliba asigi maramde border da leiriba Hindu temple ase makhoi gini haina claim tawnabadagine lan ase makhatana soknarakpa ubada US President Donald Trump na Laibak ani gi marakta lan lepnana ba kol tawduna loishinba ngamgani haina Trump na phongdokre Cambodia gi media na phongdorakpagi matung inna Thailand gi lanmi singna fighter jet F-16 season duna Cambodia gi mafam anida air strike chathaki haire Nigeria da sit-in protest tathariba nupi singda laibak adugi lanmi singna nongmei kapsinduna mioi mapan hatkre haina agency ki pauna haire report asigi matung ina Nigeria gi nupi sing aduna laibak asida chathariba mihat mipun amade nupi singi mathakta chathariba miot matangda pendaba phongdoktuna sit-in protest tathake nupi sing aduna protest tatharingaida Nigeria gi lanmi singna atamnana nongmei kapsilakhibane Thaudogaduda protest tauba nupi mapanlom hatki haide aduga atopa mioi tara romso chauna asok apan nangke panbaya badi Nigeria gi lanmi singna mamangda so asigumba thaudok thokhan khiba laikhrabane kumjali singani kunda so ihau hauriba mioi singda lalmina nongmei kapsinduna mioi kaya hatkibagi thaudok laikhrabane Pakistan के हानि की प्राइम मिनिस्टर इमरान खान की मचे मचन सिंह अमदे महा के पार्टी PTI की थौमी सिंहना इस्लामाबाद लैबा अदियाला मांगदा महाकपु अथुबदा थादोरकनबा लेपा लेतना सिट इन प्रोटेस्ट तथरे पनबया बदे हौजिक अदियाला जेल द लैरिबा इमरान खान पाकिस्तान लेंगाकना जेल दा ओट नैदुना हातोपिख्रे हाइना नुमित खरनी की ममांगदा तोगान अमा संदोखिबने अदुबु था अहुमलोम महाका उनहनखिद्रबा मतुंगदा माइकई कयादगे अकनबा प्रेशर कया लाकपदगे महाकपु जेलदा मचे मचन सिंगा उनहनखिबने अदुबु पाकिस्तान ऑथोरिटीना मखाताना Anga unaba yahan kidabane unaba yaraktabadage mahaki imung manungge mioi singna jail mamangda wakat mifam pangthokhibane ningsing bayabadi sab Shahbaz Sharif amade Pakistan ge field marshal Asim Munirna hanigi prime minister Imran Khan bo laibaki yeknaba misak amani haina lauthokhrabane maramaduna mahakpu taraina jail dage thadorakadaba mande haina akhang hai singna phongdokle Aroibada maroiba pau amuhna pizari Indigo gi crisis na New Delhi gi threat amadi tourism sector da lupa crore listing ama hena manghale haire Morocco gi Fez city da thangnana leiba building ane ningkhaibada mioi 18 sikre Australia da chahi tara taruk ki makhada leiba angang singna social media sizinaba thingkhre Nauna thorakhiba Thailand amadi Cambodia gi landa lanmi tara humdoi sikre mioi lakh manga henbana lanjenakre Hauziki oinadi MAMI TV da sandok chaba national amadi international news loisinjare makhataba pawgidama miryeng taduna laibiyo